ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯁ ꯌꯥꯗꯦꯍꯦ. ꯑꯣ ꯌꯨ ꯃꯅꯝꯅꯤ ꯌꯨ ꯃꯅꯝ. ꯃꯁꯛꯁꯤꯒ ꯌꯨ ꯉꯥꯎꯕꯁꯤꯗꯤ. ꯑꯩꯈꯣꯏꯁꯤ ꯋꯥꯈꯜ ꯊꯤꯗ꯭ꯔꯒꯖꯥꯠꯅꯤ. ꯍꯣ ꯋꯥꯈꯜ ꯇꯥꯕ ꯏꯕꯨꯡꯉꯣ. ꯆꯥꯛ ꯊꯤꯔꯦ ꯆꯥꯕꯤꯔꯨ ꯂꯥꯛꯑꯣ. ꯀꯅꯥꯅꯣ? ꯀꯅꯥꯅꯣ? ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯁꯦ ꯍꯥꯟꯅ ꯌꯨꯝ ꯑꯝꯇ ꯌꯥꯎꯔꯨꯏꯌꯦ. ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯃ ꯊꯣꯛꯏꯗꯨꯕꯨ ꯆꯨꯝꯖꯥꯠꯂꯣ? ꯑꯁ ꯑꯩꯕꯨ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯨꯕꯨ ꯇꯨꯡꯈ꯭ꯔꯖꯥꯠꯂꯥ? ꯇꯨꯡꯈ꯭ꯔ ꯃꯥꯜꯂꯦ. ꯀꯩꯅꯣ ꯑꯩ ꯈꯪꯉꯦ ꯅꯪꯕꯣ? ꯈꯪꯅꯤꯌꯦ ꯅꯪꯗꯤ. ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯔꯗꯤꯅꯦ ꯑꯗꯨꯝ ꯈꯪꯕꯅꯤ. ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ? ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯟꯕꯅꯣ? ꯏꯕꯦꯝꯃ ꯑꯩꯅꯦ ꯌꯨꯒ ꯑꯃꯨꯛ ꯊꯛꯆꯕꯖꯥꯠ ꯅꯠꯇꯦ. ꯏꯆꯥꯅꯅꯦ ꯌꯥꯗꯗꯅꯦ ꯑꯩ ꯌꯨ ꯀꯩꯝ ꯊꯛꯄꯖꯥꯠ ꯅꯠꯇꯦ. ꯑꯗꯨ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ. ꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯤꯗ ꯕꯨꯠ ꯑꯃ ꯍꯦꯛ ꯊꯣꯛꯑꯦꯕꯨ ꯆꯨꯝꯖꯥꯠꯂꯣ? ꯀꯩꯗꯧꯔꯦ? ꯕꯨꯠ ꯑꯃꯨꯛ ꯑꯣꯛꯅꯔꯛꯑꯕꯣ? ꯑꯩꯅꯅꯦ ꯈꯪꯕ꯭ꯔꯥ? ꯍꯧꯖꯤꯛ ꯂꯥꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯋꯥꯡ ꯂꯝꯕꯤꯁꯤꯗ ꯂꯥꯛꯑꯦꯕꯀꯣ. ꯂꯥꯛꯀꯥꯟꯁꯤꯗꯀꯣ ꯑꯩꯒꯤ ꯇꯨꯡꯁꯤꯗꯀꯣ ꯀꯅꯥꯅꯣꯃ ꯁꯣꯠ ꯂꯧ ꯏꯅꯣꯝ ꯇꯧꯋꯦꯕ. ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯌꯦꯡꯕꯅꯦꯕ. ꯀꯅꯥꯝ ꯂꯩꯔꯝꯗꯦꯕ. ꯑꯗꯨꯗ ꯑꯩꯁꯦ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯥꯟꯁꯤꯗ ꯇꯨꯡꯂꯣꯝꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯑꯩꯉꯣꯟꯗ ꯊꯥꯡ ꯊꯥꯔꯛꯄꯅꯦꯕ. ꯑꯩ ꯀꯅꯥꯅꯣ ꯂꯩꯕ ꯌꯦꯡꯕꯅꯦꯕ. ꯑꯗꯨꯒꯨꯝꯕ ꯑꯁ ꯃꯁꯤꯗꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯇꯨꯡ ꯆꯦꯜꯂꯦꯕꯀꯣ. ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯟꯖꯟ ꯒꯣꯂꯥꯏꯒꯤꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯒꯣꯂꯥꯏꯁꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯀꯅꯥꯅꯣꯃ ꯐꯤ ꯑꯉꯧꯕ ꯑꯃ ꯁꯦꯠꯂꯒ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ. ꯑꯗꯨ ꯑꯩꯅ ꯐꯥ ꯂꯥꯎꯅ ꯌꯦꯡꯕꯅꯦꯕ. ꯑꯗꯨꯗ ꯃꯥꯁꯦ ꯁ꯭ꯋꯥꯏ ꯂꯧ ꯃꯥꯡꯈ꯭ꯔꯦ. ꯑꯗꯨ ꯀꯅꯥꯝ ꯂꯩꯔꯝꯗꯕ. ꯉꯁꯥꯏꯒꯤ ꯃꯤꯗꯨꯔꯣ ꯑꯃꯨꯛ ꯈꯟꯕꯁꯨ ꯑꯣꯏꯔꯝꯗꯕ. ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯂꯨꯋꯥꯏ ꯂꯨꯇꯣꯡ ꯁꯝꯒ ꯆꯞ ꯌꯨꯡꯉꯒ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅꯤ. ꯑꯗꯨꯅꯤ. ꯂꯩꯀꯥꯏꯁꯤꯅ ꯇꯝꯅꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯆꯥ ꯑꯄꯤꯛꯄꯁꯤꯒ ꯑꯩꯒꯗꯪ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯡꯗꯥꯡ ꯊꯦꯡꯕꯧ ꯍꯟꯖꯜꯂꯛꯇꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯌꯥꯔꯦꯁꯦ ꯑꯩꯅꯦ ꯍꯌꯦꯡꯅꯦ ꯑꯩ ꯉꯟꯅ ꯆꯪꯉꯒꯦꯀꯣ. ꯁꯣꯏꯗ꯭ꯔꯦ. ꯍꯟꯖꯜꯂꯛꯑꯅꯤ. ꯌꯥꯆꯪꯉꯛꯄꯒ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯅꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯌꯨ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯂꯩꯄꯨꯡ ꯐꯝꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯂꯩꯕ ꯅꯪꯅꯕꯣ ꯁꯣꯏꯗ꯭ꯔꯦ. ꯑꯁ ꯌꯥꯔꯦ ꯑꯩꯅꯦ ꯅꯪꯒꯅꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅ ꯄꯥꯝꯗ꯭ꯔꯦ. ꯆꯪꯉꯦ ꯇꯨꯝꯃꯨꯔꯣ. ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯕꯣ? ꯀꯩꯅꯣ? 인장ꯒ ꯂꯥꯏꯔꯤ ꯋꯥ ꯑꯝꯇ ꯈꯟꯅꯁꯤ. ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯑꯉꯥꯡ ꯁ꯭ꯀꯨꯜ ꯐꯤ? ꯑꯩ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯤꯁꯇꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣꯕ? ꯇꯣꯅꯤꯡꯊꯦꯟꯗꯒꯤ ꯂꯨꯄꯥ 1,000 ꯉꯁꯥꯏ ꯀꯥꯞꯄꯅꯦ. ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯑꯃꯨꯛ ꯄꯨꯁꯜꯂꯨꯔꯕꯅꯤꯅꯦ. ꯀꯗꯥꯏꯅꯣ ꯑꯗꯨꯗꯤ ꯄꯤꯔꯛꯑꯣ. ꯑꯩ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ? ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯁꯦꯜꯗꯣ. 5,000 ꯌꯥꯎꯔꯤꯌꯦ ꯑꯗꯣ. ꯅꯪꯕꯨ ꯍꯧꯖꯤꯛꯇ 10,000 ꯍꯥꯏꯈꯤꯗꯥꯏꯅꯦ? 5 ꯑꯃꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ? 5 ꯑꯃ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯁꯤ ꯌꯥꯔꯦ ꯑꯩ ꯅꯪꯅꯦ. ꯄꯤꯔꯛꯑꯣ. ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ. ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ.
ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯔꯦꯡ ꯁꯨꯝ ꯍꯟꯊꯔꯛꯏꯁꯦ ꯍꯥ ꯀꯩꯒꯤꯅꯣꯕ ꯅꯪ ꯔꯦꯡ 1 2ꯗ ꯂꯥꯛꯑꯝꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯔꯦꯡ ꯁꯨꯝ ꯍꯥꯏꯊꯔꯛꯏꯁꯤꯕꯣ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯍꯟꯅꯗꯨꯅ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯅꯤꯅꯅꯦ ꯃꯆꯥꯁꯤꯅ ꯀꯩꯗꯧꯔꯤ ꯈꯣꯠꯂꯤ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯍꯟꯊꯔꯛꯄ ꯇꯥꯕꯅꯦꯕꯁꯦ ꯑꯩꯅꯁꯨ ꯏꯃꯨꯡꯒꯤ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯤꯉꯩꯗ ꯍꯟꯅ ꯌꯦꯡꯕ ꯁꯪꯗ꯭ꯔꯦꯗꯣ ꯁꯥꯟꯅꯕꯒ ꯑꯝꯇ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯁꯤꯗꯩꯗꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯗꯕꯅꯤ ꯍꯥꯟꯅꯗꯧꯅꯅꯦ ꯔꯦꯡ 1 2 ꯂꯥꯛꯀꯗꯕ ꯈꯪꯉꯕ ꯂꯥꯛ ꯆꯠꯁꯤ ꯂꯥꯛ ꯇꯧꯔꯤꯁꯦ ꯌꯦꯡꯎꯅꯦ ꯀꯥꯏꯗꯅꯣ ꯇꯧꯔꯤꯗꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯌꯦꯟꯁꯦ ꯃꯥ ꯊꯛꯄꯤꯕꯁꯨ ꯅꯠꯇꯕ ꯌꯦꯡꯎꯅꯦ ꯉꯥꯏꯈꯨꯋꯣ ꯗꯥꯁꯅꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤꯅꯦ ꯗꯥꯁꯅꯥ ꯍꯟꯗꯛ ꯊꯣꯡ ꯊꯤꯜꯂꯦ ꯊꯣꯡꯅꯥꯎ ꯊꯤꯜꯂꯦ ꯅꯨꯡ ꯊꯣꯡꯉꯦ ꯇꯧꯔꯤꯗꯣ ꯅꯣꯏꯔꯣꯝꯗꯗꯤ ꯇꯧꯗ꯭ꯔꯣ ꯑꯗꯨ ꯇꯧꯏꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤꯗꯁꯨ ꯉꯔꯥꯡ ꯊꯣꯡ ꯊꯤꯜꯂꯦꯅ ꯊꯣꯛꯑ ꯌꯦꯡꯉꯨꯕꯅꯦ ꯑꯗꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯅꯣꯏꯔꯣꯝꯗꯁꯨ ꯌꯧꯔꯛꯑꯕꯅꯤꯅ ꯁꯤ ꯂꯣꯏ ꯇꯧꯔꯕ ꯃꯥꯜꯂꯤ ꯑꯗꯨꯅꯦ ꯂꯣꯏꯅ ꯇꯧꯅꯔ ꯃꯥꯜꯂꯦ ꯑꯗꯣ ꯏꯅꯝꯃ ꯂꯦꯝꯕꯤꯗꯣ ꯇꯥ ꯇꯣꯝꯕꯅ ꯊꯦꯡꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯍꯟꯖꯤꯟꯕꯗꯣ ꯃꯥ ꯃꯇꯣꯝꯗ ꯂꯩꯕ ꯃꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯝꯃꯗꯣ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯇꯥꯅꯤꯡꯊꯦꯝꯒ ꯍꯪꯕꯗ ꯆꯠꯄꯤꯔꯨꯔꯒꯦ ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯍꯣꯔꯦꯟ ꯆꯠꯀꯅꯤ ꯍꯥꯏꯕꯅꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯐꯔꯦ ꯆꯠꯂꯣ ꯆꯠꯂꯣ 이베마! 이베마! ꯇꯣꯝꯕꯕꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ? ꯂꯩꯇꯤꯌꯦ ꯗꯥꯅꯤꯡꯊꯦꯝ ꯀꯥꯈꯠꯄꯤꯔꯛꯑꯣ ꯌꯥꯔꯦ ꯉꯥꯏꯈꯣ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ? ꯑꯗꯨꯗꯤ ꯈꯪꯗꯤꯌꯦ ꯃꯥꯅ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯝꯗꯤꯌꯦ ꯌꯨ ꯊꯛꯄꯅꯦ ꯁꯣꯏꯗꯅ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤ. 시니 이베마 와펌세 ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯂꯕꯅꯤ. ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟ ꯃꯆꯤꯠ ꯃꯆꯤꯠ ꯂꯧꯈ꯭ꯔꯒ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯡꯁꯤꯡꯗ ꯁꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯁꯥ ꯐꯥꯎꯕ ꯎꯅꯒꯦ ꯐꯪꯗ꯭ꯔꯤꯕꯁꯤ. ꯑꯗꯨꯅ ꯍꯣꯔꯦꯟꯅꯦ ꯃꯥ ꯍꯜꯂꯛꯂꯒ ꯅꯪꯅꯅꯦ ꯑꯩ ꯂꯥꯛꯑꯝꯃꯤ ꯁꯦꯜꯗꯣ ꯊꯨꯅ ꯁꯤꯡꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯅ ꯅꯪꯅ ꯃꯉꯣꯟꯗ ꯈꯔ ꯇꯝꯃꯨ. ꯍꯣꯏ ꯑꯩ ꯇꯝꯖꯒꯦ. ꯑꯗꯨ 이베마 ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯅꯤꯡꯊꯤꯖꯅ ꯍꯩꯔꯤꯕꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ 시골 누빠시다 융빨리고시고. ꯗꯥꯅꯤꯡꯊꯦꯝ ꯃꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ. ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯐꯥꯎꯕ ꯊꯕꯛ ꯆꯠꯇꯅ ꯅꯤꯡꯊꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯕꯅꯤ. ꯃꯃꯥꯟꯅꯕ ꯐꯠꯇꯕ ꯈꯔ ꯁꯪꯒ ꯇꯧꯔꯨꯕꯗꯒꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯤꯕꯅꯤ. ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ. ꯏꯆꯥ ꯄꯤꯛꯄꯁꯤ ꯐꯥꯎꯕ ꯑꯩ ꯏꯇꯣꯝꯇꯅ ꯌꯦꯡꯂꯤꯕꯅꯤ. ꯃꯥꯅ ꯍꯟꯅ ꯌꯦꯡꯕꯤꯕ ꯄꯣꯠ ꯅꯠꯇ꯭ꯔꯦꯗ. ꯌꯨꯗ ꯂꯥꯏꯆꯨꯈ꯭ꯔꯕ ꯃꯤ ꯑꯃ ꯄꯥꯛ ꯍꯦꯛꯇ ꯐꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯇꯝ ꯆꯪꯕꯅꯤ. ꯅꯪꯅꯅꯦ ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯗ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯃꯥꯕꯨ ꯋꯥꯔꯛꯍꯟꯕ ꯌꯥꯗ꯭ꯔꯣ? ꯗꯥꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯦꯝ ꯏꯀꯨꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇ꯭ꯔꯦ. ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯁꯨ ꯇꯧꯅꯨ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯍꯟꯅ ꯌꯦꯡ ꯃꯈꯣꯏꯅ ꯋꯥꯔꯛꯄ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯩ ꯅꯣꯡꯃꯗꯤꯅꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯁꯣꯏꯗꯅ ꯋꯥꯔꯛꯈꯤꯕ ꯇꯥꯕ. ꯐꯔꯦ
ngasigidi ai su amuk yaukrage horen ma halaklaga ai la ami haidana nangna khara tamo ꯍꯣꯏ ai yaure ko 이베 말렘비 아코이는 라이브세 낭이 동부시네 유태는 태는 닥쳐라가 라가 낭 옷네 발 낭이 나자 비삭 아시가 낭는 레는 거도도 모두이 간보다 거의 농아이 뜨는 라이브니 와 마망다 에코기 레카시다 눈나 통 그다기 미기 통나오다 흰먹이 도독세 톡 마두 하나 꾸이나 하루레야다나 코에 묵레이나래 아두가 뭐 하나 이꾸이꾸이다나 하우 기분 농니니시다 눈나 통 그다기 미기 통나오다 깐나 흰먹이 도독세 이농농담 토래 마시다 마기 뚜엄바이드나 요 탁실라가 asuk thiengaba phawba sugumba tanjasida angang nubi huntoktana thamba hasiabo yam lale mana tawido yam lale abo adoni tanin them ngarang doi phudu thong thile na thoklaga yenglo ni kana sule ramde kan si yumthong khudingi sumana tawnaroba khangde ni dunine ani sum khanbada masi lighting ga mari ne modoma mado soidna oiba su yaribane 이베 말렘비 도무도 가랑간간 한절로 하이고 ꯑꯕꯣ ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯥ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯑꯩꯁꯨ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ 도무도 아이나 탱나레 아이 와르키 노이나 탱나레 노이나 마부 와르고 호여보 마얌 땅다나 마부네 아파나 마부도 보내시 호여보 hojik akoigi lekkasida thogliba thongdokse lainabu oiro natragana mi phattabana laitin sanabadagi thokpabu oiro asumba matangdi akoi punna karino haibado akoi chiduk inasiabo ꯆꯨꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯗꯅ ꯑꯉꯥꯡ ꯁꯦꯟꯅꯗꯅ ꯂꯩꯌꯨ ꯆꯥꯊꯣꯛꯀꯅꯨꯀꯣ ꯐꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨꯅꯦ ꯆꯠꯂꯒꯦ ꯍꯣꯏ ꯌꯥꯎ ꯊꯣꯛꯅꯕ ꯇꯧꯁꯤ